Asigi mapanda chathakhiba Manipur Legislative Assembly ki meepham da opposition ki Khonjel Namsinduna Thambadagi opposition ki MLA manga house ki walkout Toukhibani masigi chap paokhum ngasi Manipur Legislative Assembly ki speaker ayeeba cherol oina thajinkhre haina MPCC ki President K Meghachandra na phongdorakli Imphal ki Congress Bhavan da pangthokhiba pau ki meepham amada wafam asi phongdokladuna MLA K Meghachandra na hai Prime Minister unaduna irang asi loishinabagi matangda khananaba private member resolution sing opposition ki Kadi Pukhat ke Chayolamagi Irai Numit Kakta Pukhat Payaba private member resolution Singado House reject Toraktuna Kanabagi Kudum Saba Pikide Thasigi Mapanda Pangto Kibami Famadu Gero Award the social leader Akram Ibobina Levaki interest opposition Pukala Kibuwa from Amakari Gidama reject Toribano Haina Hangbada so paokhum the Pirakide opposition ki Khonjel Namsinduna democracy ki Kanguntu Tugaiba man mamong chatharak paduna maram oiraga opposition ki MLA manga house ki walkout Toukhibani miyam ki interest irang asi loishina wafum khana si haibada ayeeba bidriba si angakpa poi irang asi horopati ki straight lingang na prime minister unana bo honarakpada hanjin reject torakhi congress ki MLA singna so prime minister go unabagi matam pibina ba PM oda che thabada su reject torakhi irang asi ki oration purakna ba rolling ki mihut singna prime minister unana bo honabada so ayeeba pirakhidrabani masida house ki leader so riba Minister Nongthumam Birena Luchingnaga opposition amasung ruling gi MLA singna prime minister go unaduna wari sananaba honabagi matangda khananaba house pukhatpada reject torokpa se laibak thibani hainasu makna makhatana phongdoke government sina masi pairi banina double engine government oibanina honorable chief minister na luchingbiraga Manipuri issue se khananaba opposition gi mi ama khakta present award su ani da ta bor su adagi ruling ki khara tawr kanda madu 2023 gi May gi tang ahum dagi tholok pasida issue ki matang da prime minister gam ta unagidri lengak sina opposition su unade unabagi pide lengak su ta unadrina masi unaji haibadu da matamdu da aina repeat tawjarabada house da haibi khibadu party congress party chala unaru da thing balai haikibni adudi aikoina hairibadu lebak sigi Mayam punna ko unanaba haji bini aduna zero award da honorable minister na zero award da thambi ki badudi madu ona tainabra hani khali munna mamangi recording sing to neinabiu haiduna thamjaningi ngasigi sitting chu yaukre ngan ira friday gi adugi atusu some akoigi procedure akoigi proceeding khra workout tawjaki badugi maram madugi honorable speaker da ayeeba oina koina akoigi nungaitaba akoigi voice ignore tawbiba adagi lebak sigi issue khanase yade haiba akoina thangatchaba point ahum mari khanase yade haibadugi damakta ngasigi sitting chu yaudabani haidana honorable speaker da akoina ngasi ayeeba si oina pisinjabani